ꯁꯥꯅ ꯕ꯭ꯔꯤꯛ ꯕ꯭ꯔꯤꯛ ꯁꯧꯔꯛꯄꯒꯤ ꯈꯣꯟꯖꯦꯜꯁꯤꯕꯨ ꯇꯥꯕ ꯅꯨꯡꯉꯥꯏꯕꯤꯕ꯭ꯔꯣ? ꯌꯥꯝ ꯕꯤꯄꯤꯗꯨ ꯂꯣꯏꯈꯤꯗꯅ ꯑꯃꯨꯛ ꯁꯤ ꯑꯃꯨꯛ ꯇꯧꯔꯒꯦ. ꯁꯤ ꯂꯣꯏꯔꯗꯤ ꯊꯛꯑꯔꯣꯏꯀꯣ. ꯄꯦꯛ ꯑꯃꯃꯝꯇꯪ ꯍꯩꯔꯒꯦ ꯃꯌꯥꯝ. ꯅꯣꯡꯁꯤꯒ ꯑꯗꯨꯕꯨ ꯌꯦꯡꯉꯁꯤ ꯑꯗꯨꯝ ꯍꯧꯒꯠꯂꯁꯤ. ꯃꯈꯣꯟꯗꯗꯤ ꯑꯝꯇ ꯇꯥꯔꯔꯣꯏ. ꯁꯟ ꯂꯩꯔꯦ. ꯃꯌꯥꯝ ꯑꯜꯀꯣꯍꯣꯜ ꯃꯨꯛꯕꯥꯡꯗꯤ ꯅꯨꯡꯇꯤꯒꯤ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ. ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯅꯧꯕ ꯁꯟ ꯊꯣꯡꯕꯒꯤ ꯕ꯭ꯂꯣꯛ ꯑꯃ ꯄꯨꯖꯔꯛꯑꯦ. ꯁꯟ ꯂꯩꯔꯦ. ꯁꯟ ꯀꯤꯂꯣ 3ꯅꯤ. ꯁꯤꯗꯅ ꯑꯩꯒꯤ ꯃꯔꯨ ꯃꯔꯥꯡ ꯃꯌꯥꯝ ꯂꯩꯔꯦ. ꯆꯝꯄ꯭ꯔꯥ ꯂꯩꯔꯦ. ꯁꯪꯒꯣꯝ ꯑꯐꯝꯕ ꯂꯩꯔꯦ. ꯃꯦꯔꯤꯅꯦꯠ ꯇꯧꯗꯣꯏꯅꯤ. ꯑꯗꯨ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯅ ꯑꯩꯒꯤ ꯃꯥꯏꯛꯇꯣ ꯒꯥꯔꯤ ꯆꯥꯝꯕꯗ ꯒꯥꯔꯤꯒꯤ ꯗꯦꯁꯕꯣꯔꯗꯇ ꯍꯥꯞꯄ ꯊꯝꯕꯅꯤ. ꯒꯥꯔꯤ ꯆꯥꯝꯕ ꯑꯉꯥꯡꯗꯨꯅ ꯂꯧꯊꯣꯛꯄꯤꯈ꯭ꯔ ꯃꯥꯜꯂꯦ, ꯂꯩꯔꯝꯗ꯭ꯔꯦ. ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ. ꯄꯣꯠꯁꯨ ꯍꯨꯔꯥꯟꯕꯤꯈ꯭ꯔꯦ. ꯑꯗꯨꯅ ꯍꯨꯔꯥꯟꯕꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯁꯟ ꯆꯥꯔꯒꯦ ꯉꯁꯤꯗꯤ. ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯦꯔꯤꯅꯦꯠ ꯇꯧꯕ ꯌꯦꯡꯉꯁꯤꯀꯣ. ꯊꯨꯝ, ꯆꯝꯄ꯭ꯔꯥ ꯐꯖꯅ ꯇꯣꯈꯥꯏꯕꯤꯔꯅꯤꯀꯣ. ꯃꯤꯅꯤꯠ 2ꯃꯨꯛ ꯔꯦꯁ ꯇꯧꯍꯜꯂꯁꯤ. ꯑꯗꯨꯒ ꯆꯥ ꯃꯆꯪ, ꯕ꯭ꯂꯦꯛ ꯄꯦꯄꯔ, ꯆꯤꯂꯤ ꯐ꯭ꯂꯦꯛꯁ, ꯆꯤꯂꯤ ꯄꯥꯎꯗꯔ, ꯃꯆꯨ, ꯁꯤꯅ ꯑꯖꯤꯅꯣꯃꯣꯇꯣ MSG, ꯀꯔꯠ, ꯐꯖꯅ ꯃꯤꯛꯁ ꯇꯧꯕꯤꯔꯅꯤꯀꯣ. ꯃꯌꯥꯝ ꯐ꯭ꯔꯤꯖꯇ ꯍꯥꯞꯆꯤꯜꯂꯒ 4 to 5 hours ꯃꯦꯔꯤꯅꯦꯠ ꯇꯧꯔ ꯊꯝꯕꯤꯔꯒꯁꯤ. ꯍꯧꯖꯤꯛ ꯂꯣꯏꯔꯦ. 4 to 5 hours ꯃꯦꯔꯤꯅꯦꯠ ꯇꯧꯔꯒ ꯐ꯭ꯔꯤꯖꯇ ꯊꯝꯕꯤꯔꯁꯤ. ꯑꯗꯨ ꯍꯣꯔꯦꯟ ꯊꯣꯡꯕꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯃꯌꯥꯝ.
Salak pa yare. Gravy nang taba meat masala. Ang sa fresh na ba sama roy. Manam bazana ba umoro.